MITSNA Kari marambu leibagino natraga thawaina chakhange yongna chakhalibra phanade kuire juni yumdagi mapan thoktaba juni yumda lai yektuna matam lele Premila machanupi gi manakta changaktuna wari saba hawi ahoine adumaina yumda sukhara leiba tamune pangchatta chali aikhoi ba pakal hanganu ko thoibe juni yekliba lai duda mitfam homdrabaso mama da pau khompirak-lame sum lai khara yek pollution ge tobani mama Premila machani yekliba lai mayamdo koini yengnaga makalamna wa hodorak-lame nang kamjana ne nangi art gallery ma sabirasira haina nahandi wa hodoraine Juni nokfet tawraduna tawruna hayuda mama ai sei puk phataba haigadra aina ye belai mayamse miyamda ohaningde ai khaktagi oina thamningi Premila muksuma tare nangi talento mayamda su khanghanse haibani ne Juni mama da mari tawrak-lame Mama, aina ye belai se aigi pukning wakhal pothajanabani masida aina mingchet natraga seltan ge haibagi pandamda amta tawkibanati Juni yeklam balai da leplaga mama da onsunduna amuk sumakha tare horending hang thoge lai yekna ba pochai so ayam baloisile khara layudradi ya roiba Juni magi pochai do preparation makha da kumthake mama sumatung inajake Makona popcorn du khara lamaga mamit na mabungdi yengaga maya higatladuna Ima dayasna da phone amta tawsira TV yengliba leimaso machanupi do onsilaktuna pakhatna hangjare Aima kidawrage nangbo nasa nungai tabrane ichana mukso nokhi tawraga aigi na tedaima akhoi mungdane leina layung khangdana naba mi mayawri wahaidu tabada sakhen machanupi da mamit paini yengle Leimadi bhab tadraduna machanupi da muna yengagale nakanda famliba mega jitte sanariba warido bhab taraduna mateng pangsile hai nang dayasna-2 full body check up tobiyo na hayuko sakhen sana mapana so dumna hajilakpadudade khara ikairap tawna lukhamdo haifet naladana tapna khumlaklame mi kalen changakpasida umang saurani na sumkaktatpani ba Leima hujikti bhab tare makhoina ngangnaribado machanupadani haiba Ye adugi oire moi mapam chasu khithobiranu kaidawrage maramdo ama boiro masamse tanan ka agane phajana laise yam pharabani nahandi akhoi loinamak ingakpunga urene masaka khangudre phajamandana ichagi rasi matum yoba maithongse yengba phangjaridana hujikte kadaidagi hanadi masam manadune rasi tangkhai amadi adum khumjinkrabani Sakhen sana mamagi wa haiduda fukhawgatladuna Ima soba aigi michang changbirakadra hairaga Ichan nang so ingdeo jala ani haido larikado kai kainu khari yingsilu Yare aisu kada changjakhrage Sakhen sana magi phamungda longna hippe kaktatkraba lumangi samdo haifet pairaduna nanduna sanai nokfeda muksu tawje Yetki khuttuna nakanda haifet lamaga table da tariba boarding pass to paikhattuna yengi Thongam Sakhen sana from Imphal to Delhi seat number 13 flight number AI 0889 departure time 11:20 duration 2 hours 40 minutes Pareng amata khaktana mathang pai amuksu nungsina nale manadi khangdriba pumnamaksigi horakpham igi nungsi boarding pass na hagni ko Angawbagum boarding pass to muni yenglaga mathanta mukmuk sunokle Tha kharagi mamangi warini January tha oibana ingbasu khasana inglabani Sakhen sana yumda thorakani haiduna hathwa tholo shinduna airport tamna lakhibani Ayuktagi kaisu charaktabaduda ponda pungdo haifet yenglaga matam leri yakhini khanduna Sakhen food court adomda achapot khara janaba chetle Charibadu tangkhai chalakpadani Red machugi fox fur coat ama letlaga slow mo da chatpagum kanagumbi amada mityeng taroi samlang duso lingjum da joy tare
makhuttusu pocket humjili. Tagup pangliba MITSNA-2 mahakpo ngaihak sumduna thambikibagum su tawri. Ahangba seat ama yenglaga nupido makhong karan chanduna famthaki. Kanagumba amana yenglae haibadu khangbagum Sakhen famliba domda nupidu su mamai khajik leithoraktuna yenglai. Sakhen ipa pakhatna ranba phabagum mamaidu non tharaga table da tariba napkin du paikhatlaga machin teithokpa sai. Machinda murum sole. Mutei nupibu maline. Red machugi kot ka letpadu de chongthogoine. Model ga male. Sakhen mamaido khajik non khatlaga mukenglai. Handa mukti leiramdre kadom da chit khrazano. Atopa makhom da chit khrabazatla. Khajik mathwai nungai jade. Mikup khradam ukiba mahakna kari leiwabu tawramlabano. Sakhen bit leirakraduna hogatlai. Magi headphone da lauthoklaga nakong da hapjile. Khara chatlaga magi gate number mapadu su yore. Ngahak phamlaga ngairage khanduna ek phamtharakpadani. Ngaurabi tabaraba khutsaduna mitmangda karigumba ama utpagum makhuting thorakhiba. Sakhen ingangai kanano haidana mamai no khalakpada ngasai nupidu oirambaduda ipa pakhatna fuk hogatle. Nakongda thinjiliba headphone da lauthoklaga khanghai haireklame. Yes, may I help you? Inglaba thamoi sumhatba khonjel amana paukhum pirakhibani. Somgi boarding pass ta hawa male. Ngasai dei dana jarakpani. Kawuda sutadabaduda. Second thing thokuna leiriba khuttuda mugengi. Magi boarding pass ni paribado. Second nupidugi makhuttagi magi boarding pass tu lawi. Oh, thank you. Sumsumai tai. Nupidu nokmi amuk khumlaklame. Mane. Boarding pass ta adom giving da. Maitei maming oirambaduda aisu khangjabani. Oh, yum thokpidu. Ado ai imanabi somda lehori. Chilakhige. Oh, ohoi. Sakhen masado ithak thakatkibana kari haigani kari haikibano mathong khanghaudre. Mamai leiduna chatkibi mahakto tungdagi yengjahobani. Chawa yagadaba manba magi chocolate machugi joy tariba samlangdo magi lingjumda haina humna Ningthemcha sanajare. Sakhen thokiba thodokto mitmangda ningsingladuna amuksu khanglau lauje. As sidane aina chocolate chaninge haise. Wakhalgi pakta tawringai kui hode manglandu thogai kiba. Phone da message lakpage notification khonglei. Sakhen haifet maraduna kanagino yengi. Chinglen yoirambaduda iplambadu fuk hogatuna message tu yengi. Location ni IGP gi mayumgi location. Kauthokpa yade magi mission. Sakhen firol prapra khongdokleduna thore. Mamana lawhobado tentakna thuna halakani haina pakhom piramlaga chinglen na tharakliba location adumda lakle. Akaknaba yumde karambano khangdabana leirak haijilamdaida leiriba dukan machaduda achapat leiba saduna janglaklame. Chingnaroidaba mawongda karamna IGP ki yum hangsigi khalingaidani. Red machugi gari ma thodokibado. Gari gi number duso mahak khangi. Mingsal duso chingthabana gari dubu thoriba misak duso kanano haiba masak phajana oi. Mabu swade oi jalane. Machinda solibadu taraduna dukan phambi ineduna hanglakibani. Nangbo ekhoi thebisna se hana khangbrane. Sakhen nanglakliba khoncheladumda mamai onsilei. Khara dum haibe. Ado ine magi mingdo thebisna ba. Inedu nokmi amuk hairaklame. Kaino ne bungo. Maming khangdana mami da ngauram lirane nangbo. Yam nungsiba ngang. Mama mapana ne mathanta pokpa. Makhura so yam luna tawjakraba. Ekhoi mayamna sune nungsidana thebisna haina kaurini ne. Sakhen lukhamgi masamdo amukso haifet naladuna machinna murum sonjai. Sakhen sana thebisna. Sakhen sana thebisna. Sakhen gyan khanglaklai numit phana kuire maga thengnaраktaba. Mana haiba mana pambadu su tawre haibadu utningladuna Sakhen IGP gi yumdo kona thirage khalaga thaukiba gari do prapra matung inake. Juni na yorakpaga mapa chanana Betty ga Nikita ga su thengnare. Phana kuire ne se laktaba. Handakti Juni su thaba khra chinba male. Natraga chinba saraga mamal ga halira kainom. Juni Betty da paini yenglaga taning de yare manung chang. Betty bu khajik iladuna mabu mang thahaladuna manung changle. Betty na hana changlakpanina mana ihan hana ore. Ek changfamda receptionist oina famliba misakto
Nganba. Nganba makhoi ubada maithong makalamjay. Tungda leplibi Juni bu uraga amuk-amukso huran yingjay. Juni na mamay nung kalakpada ukhini matagom batlay thoklaga nganba Betty da onsinduna. Noy lairo, jango. Asom doon pa mo. Asom na khara nungay bani. Juni su nganba layrambaduda haifet ngakjana na yengi. Makhud anido karan haifet chalaga tabna hairaklami. Ahidi layon ba dukan da yawbra na khaluraga. Nganba mangonda Juni na wangang lakpaduda haraw khumjare. Akoy ngang singini. Numitudi sumating pangamani. Aduga sinaigi singba thaba. Munsi khong chache. Chattabadi yadabani na thabaga masung dawribani. Adugi sumathakta asa amadasu famsida sum. Loshilakpa wahaido awabu potlu mamananan thabagom khonjal tanik nganglakibani. Danganba nungai traduna Betty na wangang gi torakpado Juni marak thatpagum wangangda mukhongdu gam thangladuna makhoi gi phampham da chetki. Madu ubada Nikita su Juni gi matung inakre. Betty su makha taramje Juni gi nakanda changsindu phami. Itha thazadana Juni wangang laklami. Sympathy seeker. Awaba saraga mina sympathy go ulaga drama ga toraga nungai jaba mi singsa. Khwaidi paktaba. Betty Juni da yenglaga khon khasik kalapna laurai. Juni makha tarake tobado marak thatkibagum nganba makhoi gi manakta lepe. Ichel sing kayo da dosige. Saubaya deko. Akhoi se ngasi waitress masing watle. Amado masangam da bailak dana. Evening city mi sukhar chin basida aisho do mating bangsile. Nikita nganba da yenglaga nokfet tawaduna. Kaishu kaide da danganba. Betty ga Nikita ga de makhoi na chaning badu order tawre. Juni gi turn lakpada menu da haifet yengaduna hare. Pasta. Makhatana Juni na haige tobo wahaidu thatladuna nganba na fad hairaklami. Alfredo pasta. Nadra. Juni mamay fat no kalaktuna nganba da ngakna yengi. Chumme haibagom Juni mangaktu khajik nomi. Nganba Juni da maro leba minu kama utlam laga makhoi gi order do uduna chetke. Juni magi haunabi oi thamba pisumdo khajik inkhatladuna nganba na chetkibado haifet tanaduna yenghowi. Nikita so khajik nungai traduna wa hodoraklami. Dangan basem pamui. Mabu sumai dum toroga lerdo jalo. Juni thausadana wari duda masu yawraklami. Ai kibalai duga harade film daga waramadi IAS Foreign. Film nattabanina kaidi upaile. Asing badadi hikde yadabani. Betty handa mukso amuk laukhalake tawbado Nikita na makhut pharaduna khami. Betty sawarduna Juni dagi mamai khasiklai thoklaga pishumani sukladuna phami. Juni di kaisuna chungde Instagram da cafe dugi photo ma kapaduna story da thagatle. Caption dana iri My Heaven. Betty di Juni gi matawduda prok jakladuna table makhada Juni gi makhongda soiba saraga khangkau gawi. Sorry. Juni Betty da munni yengi sawarduna masu laure. Nangi do soiba nadi. Marai tawnage tawbado tanja chana makhoi gi order su lai. Nganba makhoi gi order do table da thamladuna. Here's your order ladies. Bon appetit. Betty nganba da nokladuna khomi. Thank you da nganba. Nganba Juni da lona amura king jeremy. Juni di thausadana aduma magi pasta da lauraga chaba hawi. Nganba reception adom da halakpada Bikram makhwang metlaga ngairami. Bhai, nang hanjuba. Bikram saurangna nganba yumda halase. Ay thabak matam loidri nang hanjalamo. Bikram nganbagi makhutu khangchingchingaga mamaidu mangondo onsel hale. Asabudu fatharaduna tapna magi marupu themai. Ekhoi babungna nangi chanaba thaba masinbirani haidudi. Lo, yumda halase nganba. Khuding magasidagi top topa sangsara mata tawriba kanagumba amaso mafam aduda leiri. Second sana laptakna yetlomda phamlibi mahakpu yengjaraga manglana madasu tawri. Manakta changsinba su hek ngamde wakhal ama laktuna phok haugatle. Somda Bikram ganganbaga marai kana tawnaringai tanjadani. Second fat changsilaktuna marak thatle. Kenomda khwaidai hawbada judge say karamboy bige. Nganba menu book tu puthoklaga wangangi tawbada second amuksu makha taraklame. Aigi say kenone. Adagi nupi se asida pisa ningdan tawbani. Nganba second yengliba domda kanano haiduna yengre.
Junini, Junidani, Ningsingley. Mangondagi lay lauraga, Junida piki nupaduni. Nganba, sorsang no hondoktuna, tapna haireklami. Red velvet cake. Second, nganbada yingraga mukhanglay. Soidrabo, mana pamgadro. Nganba nokningdaba minokama, themduna noklaga, tapna khumlay. Pamgani. Shoidana pamgani. Furit red machugi leibiraba. Adaya japotsu red velvet cake. Nangna red pambasidi bema. Dada. Blood is red. Blood is life. So, red is life. Wahi shingduna, nasi suna kungda nilari. Amuksu sora sangba mohondokduna, red velvet cake do, desert oina semladuna, Junina famliba table adomda, nganba lagli. Desert do, table mathakta thamlakpaduda, makhoi ingak-ngakna, nganbada yengi. Meeting singdugi paukhom, nganbana piraklami. Ngada phamiba nupasina, noigini haidana pirakpani. Makhoi ahumak mamaido, nganbana hairiba maikai adomda, leithoktuna yengai. Sakhen sana natro. Aima, masam suka amene. Juni su uri, sakhen sana na famlibado. Nikita na ngak na hairakliba wahaiduda, nokningladuna, Juni chimbaldo, makot na khajik khomladuna noi. Khanjakibani, nganbana wakhaldade. Juni, minok to topaganagi wahenkino. Ikhaktagi ujageba. Wakhaldu kai henki, nakanda, sakhen sana fat lepsilakpada. Tabishna, kiktanong pamdabra, masila laura. Paukhom piraklami. Yarni, red velvet cake say, I give favorite me. Nandi am haina khalina. Second wahidu tabada haraujay. Nangi favorite ore. Tu, yambasina khanbada mateng pangbibani. Second yi wahidu tabada Juni nganbada haifet yenglay. Adubo mamaido munglay thokraga. Second onsilay. Betty di nganbada nungaitana yenglay. Betty ki meeting dugi artha khangladuna nganba mamailay thoktana chatke. Ado Nangai giming do. Haiba loidrangai, sakhen amarak fat thatle. Nang so ai giming, aingonda hangdabi da khangi dude. Aishu nang giming, nangonda hangdabi khangini. Ado, ming da chumaba na draw. Nokmi, wahangdugi pau kompire. Chumme. Sakhen, lukhamgi shamdo haifet nanduna sanay. Lumangi samdo so, makot na fat semi. Mahakido, samkagle haibado, ingita utlibani. Juni bahab taraduna, sitha noklaklami. Makot oidu thangatladuna, okay haina sign tawi. Aduga haireklami. Phazari, yam smart oi. Laptakna yengliba Bikramde, yengdong ngamlaktraduna, nganbagi khudang pairaga, prap, cafe dudagi chingthore. Khara chathoklaga, Bikram, hungatlamba khudingmak pokhaireklami, kanna lauraklami. Nganba, kaino nang pamisa? Hayo nganba, kaino nang pamisa? Nganba khuru khudak kolle. Mado ubda Bikram, nganba bu chingkhatle. Kaino nganba, hogalo, adumai daun. Nganba, magi marupta munne yengi. Tarakke tawriba pirangdo, khangjillaga, makhut ani lonaduna, tapna haijare. Bikram. Aigi apamba haibabo. Aigi Juni aingonda muksinabi. Bikram wa makha taba ngamkhidre. Magi marupu chisit konsili. Karamno, karino. Nongdamba magi kumhaise.